Education Week pangthok-khre. Leptana chat-tharakpa National Education Week ki saruk ama oina ngasi Manipur International University MIU da seminar ama pangthok-khre. Education Ace of AI haina mingthonba seminar aduda resource person oina wa ngangleduna Professor TH Asasinha, Director Research and Development Cell MIU na nong makangdan honglakliba information and technology ka sagonaraga chatpagi tangay fadaba lay aikoi isa na knowledge update tawraga chatrabadi matamga chanadaba misak ama oigani haina fongdokhi. Artificial Intelligence AI asi aikoi miyoibagi hiram amadi thabak khudingda darkar oiba nongmagi hingalakli. Niyom chumna AI sizinaduna knowledge hengatnaba honaba amadi honglagliba ecosystem asida chusinana leiba darkar oi. University asigi Vice Chancellor Professor P. Kumar Singh, Teaching amadi non-teaching staff sing punna saruk yaduna gari dalaiba University asigi conference hall da pangthokkiba conference aduda Professor Asana afaba waza amagi tangai fadana changdraba yadraba gun singi matang dasu sandokna haiki technology amadi education system da ahongba mayam ama lakliba asigi matang da mama mapagi apambani haiduna macha singda nampuda masana pamdaba sinfam tawhanba larik tamliba mahiroi singda ka hena pressure piba sing asina pamdaba thogdo kaya khunai asida thoknabagi maram amasu ori haina Professor Asana haiki playway method ta mahiroi sing larik tamhanba amadi makoina pamjaba sinfam tawhanbana education gi asengba pandamni haina su mahakna makha tana haiki.